Hi, welcome to my channel. Nasiano wari magaluna laksari. Wari adugi mamingdi. Kabi amasung pakhang macha ama. Yamna fawba lyric iba. Kabi amasung rajniti da suyawba misak ama lerami. Mahak yamna harau tayamna leiba amadi mini yamna nungsiba misak amani. Mahaki kabita asi Bharat khakta natana atopa lebak sing su phawrammi asiuma misak ama oiba haibasi yamna chawbe chimena mani magi mina hanglakpa pakhum wahangda pakhum piba amadi mahaki andas adu miyamna yamna pamnarami aduna magi meeting amadi kabi shamelan nasingma mafamsingda atopa Arab mafam kaya dagi miyoi kaya laktuna mahaki bhasan adu tan nabagdamakta lakani magi meeting loiraba matungda miyoi kaya ama autograph launaba laknai aduna maram oiraga aduki matik chilli security gi darkar su oi makhoi sing adugi marakta pakhang macha amana hairaklammi sir ai nangi yamna chawba fan amani amadi well wisher ni ai nahaki lyric sing loina pajai ai nahaki literature se aduki matik pamjai aduga isamaksu literature se yam pamjai adubu ai nahaki personality ase ai gi punsida natau tamba pami adubu ai karamba thabak tawgani maduna ai gi anoba saktak nanaba nahaki natau gum afawa mishak ama oiba ngamnaba masi hairaga pakhang macha aduna autograph ado kabi adu da pirami kabi aduna matang adu da wafam amata hairamde aduga mahaki autograph adu lauraga mahakna wahi khara asumni iram madudi nahaki matam nasabu sak khangna nabagi dam kaithoku atopa amagi autograph laubana isagi sakhak takpa ngamloi nang na mingonda piriba matam ado nangi nasak khangna nabagi damakta pi haini ram pakhang macha aduna madu paraga yamna haraurami amadi kabi aduda thagat wahi su hairami nahak pautak asi punshigi kauraroi amadi ai isagi saktak nanabagi damakta yamna kanna honagani madu tabada kabi aduna pakhang macha aduda thagat wahi su hairami amasung mangonda su blessing su pirami moral of the story asikarino halmatamda create your own unique personality and identity instead of following others the one who follows will always have to remain under the shadow of the topper the biggest thing in life is respect and uniqueness you have for which people remember you so stop following start creating the followers masini wari asigi aroiba tangkak aduna miyamna kari wari asidi kari tambage haibadu miyamna haibiraku aduga makha tana wari macha kaya ama puduna lakchage miyamna aigi channel asibu friends singda share to view subscribe to view take care subscribe my channel thank you very much